Welcome, friends. Good morning. May Kelby daling simpir. Oh, wari watay sana si. Ano like ito to? Welcome. Kanano, welcome. Small, good morning, good morning. Good morning, small. Welcome. Breakfast loadable. Breakfast loadable. Hmm? LB थारी लाइक थारी walang ngamo mi loi ta jagi ni tel hey ba welcome good morning BEMCHA hi morning si kamai hap to ne charge ta for like the night thank you for like then thank you tel hey ba
Raude. Rubeda Khatun official like done. Thank you. कैसे हो? कैसी है आप? मैं ठीक हूँ रुबेदा, आप बताओ आप कैसे हो? जल्दी स्मॉल चेन खरबो स्मॉल चक्रबो रुबेदा हाँ हेलो on thank you रुबेदा thank you तेल है बगा स्मॉल का चेन खरबो परदेसी जाना नहीं मुझे छोड़ के परदेसी मेरे यारा वादा निभाना तुम्हें याद रखना कहीं भूल न जाना परदेसी जाना नहीं मुझे छोड़ के राजकुमार सोनी गुड मॉर्निंग जागा परे खुरुमजरी गुमाके खुरुमजरी वेलकम राजकुमार सोनी वेलकम राजकुमार सोनी सु चा थकलाबो मैंने तुमको चाहा से प्यार किया तुमसे यार अपना किया इंडिया नमस्ते बोला इंडिया वेलकम इंडिया वेलकम थैंक यू तुम्हें याद रखना इंडिया ब्रेकफास्ट हो गया क्या? कहाँ से हो मिस? असामीस हाँ असामीस तो नहीं है, असम का ही हूँ, मणिपुरी है। गुड मॉर्निंग इसे है मॉर्निंग सैता वेलकम तो जरी एलबीदा अदुदी सैता वाव नाइस सॉन्ग हाय थैंक यू अदे राजकुमार सोनी आज सुबह वाल घूमते घूमते सिर्फ दीदी आओ आपका लाइव में है ओके थैंक यू सैताना हाय लाइक दन है थैंक यू सैता लाइक तो बिरपगी यम हराव रे सच कहते हैं दुनिया वाली प्यार कर जाना प्यार किया से ब्रेकफास्ट सारबो है सारे सैता चारे ब्रेकफास्ट लोरे हजिक अदगी केना तौरिनी एलबी थारिनी अदगी लोरगा चाक थोंदोइनी कैसाम लाइक दन थैंक यू कैसाम मैं गेलबीदा लाखिबो याम हराव रे कैसाम सपोर्ट तौबिबगी अदगी अजितसु लाए भाभीजी खुरुमजरी घुमा के है थैंक यू घुमा के थैंक यू गेलबीदा लाखिबगी थैंक यू अदगी गुड मॉर्निंग इसे मॉर्निंग
Che BEMCHA, good morning. Hi, Naubina. Naubi, welcome. Welcome. I Gelvida. Adegi, Kasam Thong Thoibina. Hi, Basoni ji. Namaste. Adegi, Naubina. Naubi, breakfast loirabo. Robita to like dan haira maga chen grene. Like dan haira ga sakenang kaklera maga chen gre. Chen gre. Kay mahairam de. Adagi Kaisam Thoibina kano Naubina kaidorige hai Naubi ai LB da fammi adadi Kaisam Thoibina hai ba ita mayam kai sakhre sakhrene sakhre hai ba ko ai khoidi sare ahau ahau ba ayuki breakfast loi chanare adagi ajitna hai ba Rajkumar ji guma guma ke kurumjari hai ajit nang sora chatrabo Che BEMCHA ai ngasi duty chatte masa nungaitena kaidoregene Naubi arum hawiro akoi sigadi ngarang nong chugi sandada Sandi आवाज खतम कम दो बोलो मनी बोलियो मनी का बोन कनो तो साउंड दो थोंग थिंगन बा याब्रो सुनदेगी adagi ajina haiba Kaisam Thoibi Kaisam Thoibi loina ita nate ai itausu ama yaurine itau ani yawi ha adi keno haidi itau ama ani ahum saitaga ahum saita su chakra male saita su chakare loi chakare सच कहते हैं दुनिया वाले प्यार न कर समझाना Saitana haiba kay haiba saitana saitara sakre haiba chatte sakra thokle e ita support view khara khangde aidi mayam da support view haiba natana upai lete masana di aidi kano tawdre support view haiba natana upai lete mayam sigi support natradi kedawni Iche BEMCHA iche Robita leitro hai khangde leite sekenam khakla ame duga chakhare ma adagi Naubina ba iche nang kari sarage hai bo aine ngasi cha thae Simbak sare yam sare ngasi di breakfast ta adagi saitana hai ba se pung kaya bau to baya bau no hai saita ai saito pung ani bhaudi ai thai adu bo yenge ngasi kayam thaba ngamgada pung ani dagi di na thaba ngamdeda ado adugi mamang da loisandoira mayam leibagi matung ina tawdoini do pung ani phaba ngamdoira ngamoidara haiba ngamde support ki matung ina ni ajina haiba itei ma aisu bazar chatluge kai haiba mana tabi chara khara le kadai thadoino na nangbu chara khara lauruge adagi saitana haiba pung kaya phauno ichap chabi hairo o iche haiba aine saito ai pung ani thayabako ado ani do ai yoba ngamdoira natraga jawdoira ai haiba ngamde mayam leibagi matung inani mi leitradi thaningde dana LB su adudana ni saita asidi mayamgi public na khangre aigi di timing pung ani ni ado public na khangre public ki jai ho
ꯂꯩ ꯑꯖꯤꯠꯅ ꯍꯥꯏꯕ ꯀꯩꯅꯣꯅ ꯌꯨꯝ ꯃꯅꯤꯡꯗ ꯂꯝ ꯈꯔ ꯑꯍꯥꯡꯕ ꯂꯩ ꯏꯇꯩꯃ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯕꯦꯜꯇꯣꯂꯥ ꯀꯩꯅꯣꯗ ꯆꯠꯇꯣꯏꯔꯣ ꯂꯣꯇꯥꯀꯣꯇꯥꯗ ꯆꯠꯇꯣꯏꯔꯣ ꯉꯁꯤꯗꯤ ꯂꯥꯁ ꯐꯥꯎ ꯁꯞꯄꯣꯔꯠ ꯑꯣꯏꯔꯅꯤ ꯑꯣꯏꯔꯦ ꯅꯪ ꯀꯩꯁꯤꯕ ꯅꯅꯥꯎꯒꯤꯗꯤ ꯍꯥꯏꯕ ꯑꯣꯏꯔꯅꯤ ꯅꯅꯥꯎꯒꯤꯗꯤ ꯍꯥꯏꯕ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯍꯔꯥꯎꯏ ꯁꯩꯇ ꯇꯧꯕꯤꯌꯨ ꯀꯩꯅꯣꯗꯤ ꯅꯆꯦꯁꯨ ꯈꯪꯗꯦꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯒꯤ ꯊꯥꯕ ꯍꯥꯏꯗꯣ ꯇꯥꯔꯤ ꯃꯥꯅꯦ ꯂꯥꯁ ꯇꯥꯏꯝꯀ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯗ ꯑꯗꯩꯗꯤ ꯕꯦꯜꯇꯣꯂꯥꯗ ꯍꯥꯏꯌꯦ ꯑꯣ ꯆꯥꯔꯥꯂꯤꯒꯤ ꯊꯣꯡ ꯃꯈꯥꯗꯣ ꯆꯠꯄ ꯌꯥꯔꯕꯅꯦ ꯍꯧꯖꯤꯛ ꯕꯦꯜꯇꯣꯂꯥ ꯆꯠꯄꯁꯤꯅ ꯀꯣꯏꯅ ꯆꯠꯄꯅꯤꯅ ꯇꯟꯁꯤꯜꯂꯛꯑꯦꯅꯦ ꯑꯣꯀꯦ ꯏꯆꯦ ꯍꯥꯏꯌꯦ ꯅꯥꯎꯕꯤꯅ ꯑꯔꯨꯝ ꯍꯧꯋꯤꯔꯥ ꯀꯩꯗꯧꯅꯣꯅꯦ ꯍꯥꯏꯔꯧꯅꯦ ꯑꯔꯨꯝ ꯑꯣꯏꯔꯗꯤ ꯑꯔꯨꯝ ꯒꯨꯂꯤ ꯆꯥꯁꯜꯂꯣ 650 ꯆꯥꯔꯣ ꯑꯗꯩꯗꯤ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯑꯃꯒ ꯆꯥꯁꯜꯂꯣ 650 ꯀꯩꯅꯣꯗꯣ ꯗꯨꯂꯣꯗꯣ ꯆꯥꯎ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯗꯨꯂꯣꯗꯣ ꯆꯥꯔꯣ ꯃꯤꯠꯁꯤꯅ ꯇꯣꯏꯅ ꯌꯦꯡꯂꯛꯄ ꯆꯤꯟꯕꯥꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯄ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯒꯨꯍꯥꯇꯤꯗ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯃꯃꯝꯅꯤ ꯁꯤꯜꯆꯔ ꯂꯩꯔꯒꯅ ꯁꯤꯜꯆꯔꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯄꯟꯖꯥꯕꯇ ꯂꯩꯔꯒꯅ ꯄꯟꯖꯥꯕꯇ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯖꯃꯨꯗ ꯂꯩꯔꯒꯅ ꯖꯃꯨꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯏꯆꯦ ꯉꯁꯤꯗꯤ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯍꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯤꯔꯣ अतीत अतासी बोला है गुड मॉर्निंग सिस्टर अतासी वेलकम सिस्टर ब्रेकफास्ट हो गया क्या कैसे है सिस्टर आज का तो बहुत ठीक हूँ मैं दीदी कल भी ठीक था आने वाला कल को क्या होगा पता नहीं है राधे राधे सिस्टर है राधे राधे सभी फ्रेंड को भी राधे राधे आने वाला कल जाने वाला ꯃꯤ ꯑꯍꯨꯝꯇ ꯉꯥꯏꯔꯦ ꯍꯥꯏ ꯉꯥꯏꯔꯦ ꯑꯅꯤꯇ ꯉꯥꯏꯈ꯭ꯔꯦ ꯑꯍꯨꯝꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯗꯩꯗꯤ ꯅꯥꯎꯕꯤ ꯏꯆꯦ ꯕꯦꯝꯆꯥ ꯑꯩ ꯑꯃꯨꯛꯇ ꯇꯨꯝꯈꯤꯒꯦ ꯑꯣ ꯀꯣ ꯍꯥꯏ ꯇꯨꯝꯃꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯄꯣꯊꯥꯎ
Sweetie Devi, aiga ahum sure hai. Sweetie, welcome, Sweetie. Sweetie, welcome. Good morning, Sweetie. Sweetie ji kana no hangde DP de masaka jo bajamni. Sweetie ki DP se nahi re. Nabina beche bemcha ai tumkhige masa nungaite adugini mobile se paning dabana loire saunu koi che hoida kaisum kaide tumu pothau naradi pothau kaisum kaide nabi tina like the night thank you atasi hai ba nabi el nabi ji ko join kar li ho please return hai nabi aapna city ne डन कर दिया कनोना अतासी ने डन कर दिया अतासी नावी का तबीयत ठीक नहीं है जब भी तबीयत ठीक हो जाएगा तो आपको रिटर्न कर देगा पक्का स्वीटी देवी ना है इसे अदुमाइना हाई गनू इकाइदा थी बनी है थी दे फजे हमना देखिए सेतना शर्मा गुड मॉर्निंग है शर्मा गुड मॉर्निंग शर्मा सैतराज को भी ज्वाइन कीजिएगा सैतराज कहीं नंगी कहीं वीडियो हम यारमद्रेने जरा सजूम लूमी जब कोई बात बिगड़ जाए जब कोई मुश्किल पड़ जाए तुम देना साथ मेरा ओ इसे आई लोइना डिलीट तौख्रबनी है कदौरगे डिलीट तौइदुबो स्वीटी देवी नहा हाइबा सैता गुड मॉर्निंग है न कोई था न कोई है जिंदगी में तुम्हारे सिवा तुम देना साथ मेरा ओ हमनवा चांदनी चमक रात देता है हर कोई सा तुम अगर अंधेरों में भी देना साथ मेरा स्वीटी से अना यामना मानबा मी अमा लई है स्वीटी से खंगदेने कना मालेना पिक्चर की हेरोनी कनो मालेरा अर्टिना मालेरा स्वीटी की वीडियो खतंगनी थांगली से न कोई है स्वीटी रानी रे अदगी सैता आइबू आय सैता आइबू आय मनी अदगी थौबाल कैबा sabal tombam dagira hai sitena mani ne saita se kai gino hai noyani na sayolo na noyani ta hangari ra गुरदी भाई नंगी आईडी में याम दो लाइक से सट अंतर नंजन बिउबा की ओर समय अदगी मनी ने सैता से काय गिनो है सैता ना आइसु थौबाल निंगोम्बम ने है थौबाल की निंगोम्बम नी है किसान तुम थोबी का दो ngahak teta तौसलमगा चखरेने खोंजलमगा तेना वाद माना ngahak teta तौसलगा चखरे
ꯑꯩꯁꯨ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯑꯗꯒꯤ ꯂꯤꯟꯊꯣꯏ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯂꯥꯏꯛ ꯗꯟ ꯇꯧꯕꯤꯕꯒꯤ ꯂꯤꯟꯊꯣꯏ ꯑꯩꯒꯤ ꯃꯤ ꯑꯅꯤ ꯈꯛꯇꯪ ꯉꯥꯏꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯊꯦꯡꯛ ꯌꯨ ꯁꯟꯗꯤꯞꯅ ꯂꯣꯜꯂꯤꯕꯅꯤ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯒꯤꯠ खोलो रे स्वीटी जी को ज्वाइन कर ली हूँ प्लीज रिटर्न कीजिए है ओके ओके स्वीटी आप ताशी को रिटर्न दे देना प्लीज अदैदी गुरदीप नायबा लाइक डन थैंक यू मेरे प्यार की उम्र हूँ तेरे सनम तेरे नाम पे सनम गुरदीप ना लाइक डन हाय अरबिसन वेलकम अरबिसन लाइक डन नाय थैंक यू लाइक तो फिर कोई हमारावी पुष्परानी लाइक डन नाय थैंक यू भैया कई इंजन थोड़ा दोरी जे पुंग कयादगी थारिनो हाय ꯑꯩꯔꯣ ꯑꯩꯁꯦ ꯀꯩꯅꯣ ꯑꯣꯏ ꯃꯥꯅꯦ 7:40 ꯈꯪꯗꯦ ꯍꯧꯖꯤꯛ ꯄꯨꯡ 1 ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯗꯣꯔꯦꯅ 30 ꯃꯤꯅꯤꯠꯁ ꯌꯧꯗꯣꯔꯦ ꯑꯗꯒꯤ ꯑꯊꯣꯏꯕ ꯀꯦ ꯑꯩꯁꯅ ꯍꯥꯏꯕ ꯂꯥꯏꯛ ꯗꯟ ꯅꯥꯏ ꯊꯦꯡꯛ ꯌꯨ ꯑꯩ ꯆꯥꯛ ꯂꯣꯏꯔꯦ ꯃꯣꯁꯣꯒ ꯃꯨꯂꯤꯒ ꯏꯔꯣꯟꯕ ꯆꯅꯥꯔ ꯑꯉꯧꯕ ꯍꯥꯎꯔꯅꯤ ꯃꯣꯁꯣꯔꯤꯒ ꯀꯩꯅꯣꯒ ꯃꯨꯂꯤꯒ ꯑꯉꯧꯕ इरोनबा हावबनी दैदी फदिगोम हापचल्लो तिलौ मना हापचल्लो अस मई तारनी पुष्परानी गुड मॉर्निंग हाय अथोइबना अथोइबके एस पुष्परानी ना अथौबा मॉर्निंग है वासे अथौबा हाइबको अथौबा अदे सोमानंदना हाइबा लाइक डन है थैंक यू सोमानंदा पुष्पराना बाकनाम लाक्त्रिबो है लाक्त्री लाई खरा सितनी कइनो लाई खरा सितनी कनाम लाक्ते लाई खरा सितनी दा अदैदी ओ सेता 140 हा हा हाइग्रे सिटीना बसमानंद ओकम से मसक खंगी ओ खंगनबा मसेन नुंगाइरंगनी खंगनरदी नुंगाइबनी खंगनबा मसेन से समानंदा हाइबा पुष्परानी लव लव स्वीटी हाय हाय पुष्परानी ना देदी स्वीटी ना हाइबा समानंदा नुंगाइरिबो हाय स्वीटी ना सेलेब्रिटी मेम लाक्त्रे ngasidi ये सेलेब्रिटी मेम दो लाक्त्रे अदगी समानंदा ना पुष्परानी नुंगाइरि पुष्परानी हेलो हाय स्वीटी ना
रोते रोते हंसना सीखो हंसते हंसते रोना है अदैदी स्वीटी कमायना खंगिनो हाय अदैदी पुष्परानीना बेचे बेमचा अैगी चौङादा मोनो हायरे अदै 3000 ना मोनो ओइरे हायरे नंग 3000 जौरबो 3000 जौरबो दुदी मोनो तौथोओ अदगी समानंदन हायबा पुष्परानी से फारगे इचे बेमचा हाय फाव फाव पुष्परानी तो फाजल्लो 3000 जौरदी मोनो ओइसल्लो कैनो यारे अदैदी जौद्री खरा वालिने हाय नोइदी जौनीदा थुना नोइदी व्यूसु काय कैनो तौई ꯑꯩꯒꯤ ꯇꯅꯤꯗ ꯑꯩꯒꯤꯗꯤ ꯁꯞꯄꯣꯔꯠ ꯅꯥꯏꯔꯦꯕ ꯃꯤ ꯈꯔ ꯁꯤꯠꯇꯅꯤ ꯃꯤ 10ꯃꯨꯛ ꯁꯤꯠꯇꯅꯤ ꯑꯩꯉꯣꯟꯗ ꯑꯗꯒꯤ ꯁꯃꯥꯅꯟꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯈꯤꯗꯣꯏꯅꯣ ꯍꯥꯏ ꯑꯣꯏꯃ ꯁꯤꯔꯦꯅꯦ ꯃꯥꯔꯣ ꯆꯔꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯑꯌꯨꯛꯅꯤ ꯍꯥꯏꯅ ꯂꯩꯔꯦꯅꯦ ꯁꯃꯥꯅꯟꯗꯣꯁꯦ ꯃꯦꯁꯦꯖ ꯀꯩꯅꯣ ꯂꯥꯛꯏꯔꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏꯔꯕ ꯀꯩꯅꯣ ꯄꯨष्ꯄꯔꯥꯅꯤ ꯁꯃꯥꯅꯟꯗꯣꯅ ꯍꯥꯏꯕ ꯁ꯭ꯋꯤꯇꯤ ꯆꯨꯞꯄ ꯑꯗꯩꯗꯤ ꯄꯨष्ꯄꯔꯥꯅꯤꯅ ꯍꯥꯏꯕ ꯅꯣꯏ ꯃꯌꯥꯝ ꯈꯔ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯗꯣ ꯑꯩ ꯑꯣꯏꯔꯗꯤ ꯅꯣꯏꯒꯤꯁꯨ ꯅꯪꯒꯤꯁꯨ ꯑꯣꯏꯕ ꯀꯨꯏꯔꯔꯣꯏꯌꯦ ꯑꯩ ꯀꯅꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯗ꯭ꯔꯦꯗ ꯑꯗꯒꯤ ꯄꯨष्ꯄꯔꯥꯅꯤꯅ ꯍꯥꯏꯕ ꯆꯅꯥ ꯑꯃꯨꯕꯤ ꯊꯣꯡꯕ ꯍꯥꯎꯏ ꯍꯥꯎꯅꯤ ꯍꯥꯎꯅꯤ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅꯗꯤ ꯇꯧꯊꯣꯛꯈꯤꯕ ꯃꯤꯅꯗꯤ ꯑꯩꯒꯤ ꯂꯥꯛꯇꯕ ꯑꯩ ꯌꯥꯝ ꯎꯔꯦ ꯈꯪꯉꯦ ꯑꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯈꯔ ꯇꯧꯔꯤꯕ ꯈꯔꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯇꯧꯅꯤꯡꯕ ꯈꯔ ꯑꯗꯨꯝ ꯂꯥꯛꯑ ꯇꯧꯖꯔꯅꯤ ꯂꯥꯛꯇ꯭ꯔ ꯇꯣꯛꯆꯔꯦ ꯑꯁꯤ ꯌꯥꯝꯅ ꯖꯔꯨꯔꯤ ꯅꯠꯇ꯭ꯔꯦ ꯑꯗꯩꯗꯤ ꯆꯦ ꯗꯤꯗꯤ ꯆꯥꯛ ꯊꯣꯡꯂꯕꯣ ꯍꯥꯏ ꯁꯃꯥꯅꯟꯗꯅ ꯀꯅꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏ ꯀꯥꯏꯗꯦꯗ ꯀꯩꯁꯨ ꯄꯨष्ꯄꯔꯥꯅꯤꯅ ꯍꯥꯏꯕ ꯑꯩꯒꯤ ꯋꯥꯏꯇꯤꯗ ꯍꯥꯏꯔꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯕ ꯁꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯏꯀꯥꯏꯔꯤꯔꯣ ꯍꯥꯏ ꯁꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯆꯨꯞꯄ ꯍꯥꯏꯈꯔꯦ ꯁꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯏꯀꯥꯏꯔꯤꯔꯥ ꯍꯥꯏꯌꯦ ꯂꯥꯛꯄ ꯈꯔ ꯂꯥꯛꯆꯔꯦ ꯑꯗꯨꯅꯤ ꯁꯣꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏ ꯁꯃꯥꯅꯟꯗ ꯆꯠꯂꯗꯤ ꯂꯥꯏꯛꯁꯨ ꯄꯨꯒꯣ ꯅꯪ ꯆꯠꯄꯗ ꯅꯪꯒꯤ ꯂꯥꯏꯛꯁꯨ ꯂꯣꯏꯅꯅ ꯄꯨꯒꯣ ꯁꯞꯄꯣꯔꯠ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯗꯩꯗꯤ ꯏꯆꯦ ꯕꯦꯝꯆꯥ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯅꯤ कभी अलविदा ना कहना कभी अलविदा ना कहना तुमको भी ये खबर मुझको भी है पता नम सोरा चलो आई चत्रीने ताचौ चखरे हो रहा है जुदा ꯏꯕꯦꯝꯆꯥꯁꯦ ꯌꯥꯝꯅ ꯄꯣꯡꯅ ꯉꯥꯡꯉꯤꯗ ꯍꯥꯏ ꯍꯣꯏꯅꯦ ꯈꯔ ꯈꯔ ꯄꯣꯡꯗꯕ ꯌꯥꯗꯦꯅꯦ ꯈꯔ ꯈꯔꯅꯦ ꯅꯪꯒꯤ ꯄꯣꯡ ꯍꯋꯥꯏꯗꯣ ꯆꯥꯗ꯭ꯔꯗꯤ ꯀꯥꯟꯅꯗ꯭ꯔꯦꯕꯣ
ꯑꯗꯒꯤ ꯄꯨꯁꯄꯔꯥꯅꯤ ꯅꯣꯛꯂꯦ ꯍꯥ ꯍꯥ ꯁꯩꯇꯥ ꯍꯥꯏꯅ ꯅꯣꯛꯂꯦ ꯄꯨꯁꯄꯔꯥꯅꯤ ꯀꯩ ꯃꯊꯦꯜ ꯊꯣꯡꯗꯣꯏꯅꯣ ꯑꯩ ꯀꯩꯅꯣ ꯊꯣꯡꯉꯅꯤ ꯆꯅꯥ ꯀꯩꯅꯣꯗ ꯀꯕꯂꯤ ꯆꯅꯥꯗ ꯁꯩꯇ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯂꯣꯏꯗ꯭ꯔꯣ ꯍꯥꯏ ꯏꯄꯥ ꯂꯥꯛꯑꯦ ꯏꯄꯥ ꯋꯦꯜꯀꯝ ꯄꯨꯁꯄꯔꯥꯅꯤꯅ ꯋꯥꯎ ꯍꯥꯏ ꯏꯄꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯕꯣ ꯏꯄꯥ मेरे प्यार की उम्र हो तेने सनम ब्रेकफास्ट का तौद्रे हाय कꯩꯒꯤ ꯇꯧꯗ꯭ꯔꯤꯕ ꯏꯄꯥ ꯀꯩꯗꯧꯔꯒꯦ ꯑꯣꯐꯤꯁ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯑꯣꯐꯤꯁꯇ ꯆꯠꯂꯝꯃꯔꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯕ꯭ꯔꯦꯛꯐꯥꯁ ꯕꯁ ꯑꯖꯦ ꯃꯨꯛꯕꯥꯡꯗꯤ ꯅꯆꯥꯅꯨꯄꯤꯅ ꯍꯦꯟꯗꯣꯔꯦ ꯍꯥꯏꯕ ꯅꯉꯣꯟꯗꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯨꯅ ꯇꯧꯔꯛꯏꯗꯣ ꯃꯄꯥꯗꯒꯤ ꯗꯨꯕꯅꯥꯅꯤ ꯑꯗꯒꯤ ꯎꯄꯥꯅ ꯍꯥꯏꯕ ꯃꯤꯒ ꯂꯩꯇꯦ ꯉꯁꯤꯗꯤ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤ ꯍꯥꯟꯅ ꯑꯣꯏꯍꯜꯂꯣꯏ ꯑꯗꯨ ꯃꯇꯨꯡꯗ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯗꯤ ꯍꯥꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯣꯏꯍꯜꯂꯣ ꯑꯗꯣ ꯃꯣꯏ ꯍꯥꯟꯅ ꯑꯣꯏꯍꯜꯂꯣ ꯍꯥꯏꯅ ꯃꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅ ꯑꯣꯏꯍꯜꯂꯒ ꯊꯥꯈ꯭ꯔꯤꯕ ꯑꯗꯣ ꯉꯁꯤ ꯀꯔꯤ ꯇꯧꯕꯤꯔꯛꯏ ꯃꯣꯏ ꯍꯥꯟꯅ ꯑꯣꯏꯍꯜꯂꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯣꯏꯍꯟꯒꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯃꯇꯣꯝ ꯑꯣꯏꯖꯔꯛꯑꯅꯤ ꯑꯗꯒꯤ ꯀꯩ ꯍꯥꯏꯕ ꯀꯩꯅꯣꯅ ꯄꯨꯁꯄꯔꯥꯅꯤꯅ ꯍꯥꯏꯕ ꯑꯁꯥꯂꯇꯥꯅ ꯄꯤꯖꯗ꯭ꯔꯣ ꯍꯥꯏ ꯑꯁꯥꯂꯇꯥꯅ ꯄꯤꯖꯗ꯭ꯔꯤ ꯍꯥꯏ ꯑꯃ ꯑꯗꯒꯤ ꯏꯆꯦ ꯑꯩ ꯐꯃꯨꯡꯗ ꯂꯩꯔꯤꯌꯦ ꯀꯩꯗꯧꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯤꯞꯄꯤꯗꯣ ꯑꯗꯒꯤ ꯄꯨꯁꯄꯔꯥꯅꯤꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯋꯥꯔꯤꯗꯤ ꯅꯩꯔꯦꯅꯦ ꯆꯨꯝꯕ꯭ꯔꯥꯕ ꯁꯤꯕꯨ ꯃꯣꯏ ꯍꯥꯟꯅ ꯑꯣꯏꯍꯜꯂꯣꯏ ꯑꯗꯨꯒ ꯃꯣꯏ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯣꯏꯍꯟꯒꯦ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯁꯤꯗꯤ ꯍꯥꯏꯗ꯭ꯔꯤꯑꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯑꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯅꯤ ꯂꯩꯅꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅꯤ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯑꯣꯏꯍꯜꯂꯣꯏꯔꯒ ꯇꯨꯃꯤꯟ ꯂꯩꯕ
ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯃꯇꯣꯝ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯋꯥꯠꯄ ꯋꯥꯠꯇꯕ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯗꯒꯤ ꯋꯥꯠꯂꯤꯗꯨꯁꯨ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯋꯥꯠꯂꯤꯗꯨꯁꯨ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯗꯕꯗꯤ ꯀꯅꯥ ꯌꯥꯎꯒꯦꯅꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯇꯧꯏꯅꯦ ꯆꯞ ꯃꯥꯟꯅꯅ ꯑꯗꯩꯗꯤ ꯂꯩ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯑꯗꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯗꯕꯨ ꯇꯧꯅꯤꯡꯉꯤꯕꯣ ꯑꯗꯨꯅ ꯃꯃꯥꯡꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯇꯧꯔꯨꯔꯒ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯒꯤꯁꯨ ꯂꯥꯛꯅꯤꯡꯕ ꯈꯔ ꯂꯥꯛꯑꯣ ꯂꯥꯛꯅꯤꯡꯗꯕ ꯃꯤ ꯂꯥꯛꯀꯅꯨ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯁꯦ ꯃꯌꯥꯝ ꯐꯪꯅꯔꯦ ꯑꯇꯧꯕ ꯈꯔꯇꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯃꯥꯏꯄꯦꯝꯃ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯗꯤ ꯌꯨꯝꯒ ꯀꯥꯏꯉꯩꯒꯤ ꯇꯧꯈ꯭ꯔꯤꯃꯤꯅꯦ ꯏꯁ ꯑꯗꯨꯅꯤ ꯏꯆꯦ ꯄꯨꯟꯅ ꯂꯣꯏꯅ ꯆꯠꯇꯣꯏꯅꯤꯑꯕ ꯑꯗꯨꯅꯤ ꯄꯨꯟꯅ ꯆꯠꯀꯗꯕꯅꯦꯕ ꯋꯥꯠꯄ ꯋꯥꯠꯇꯕ ꯀꯝꯖꯥꯗꯥꯗ ꯀꯩꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯄꯨꯟꯅ ꯑꯣꯏꯔꯒ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯑꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯁꯣꯅꯤ ꯂꯥꯏꯛ ꯗꯟ 9K ꯁꯥꯗꯥꯏ ꯊꯦꯡꯛ ꯌꯨ ꯔꯥꯖꯀꯨꯃꯥꯔ ꯁꯣꯅꯤ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯩꯗꯤ ꯄꯨꯁꯄꯔꯥꯅꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏ ꯑꯗꯩꯗꯤ ꯔꯥꯖꯀꯨꯃꯥꯔ ꯁꯣꯅꯤ ꯕꯣꯂꯥ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯔꯥꯖꯀꯨꯃꯥꯔ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯄꯥ ꯗꯤꯋꯥꯂꯤꯒꯤ ꯀꯔꯤ ꯀꯔꯤ ꯇꯌꯥꯔ ꯇꯧꯔꯒꯦ ꯄꯨꯁꯄꯔꯥꯅꯤꯕ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯍꯥꯏꯕ ꯑꯩꯒꯤ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯤꯔꯣꯅ ꯍꯥꯏꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯦꯗꯚꯥꯏꯁ ꯌꯥꯝꯅ ꯂꯥꯛꯂꯗꯤ ꯃꯣꯅꯣ ꯑꯣꯏꯗꯣꯔꯕꯅꯤ ꯁꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯑꯥꯔꯖꯦ ꯀꯔꯤ ꯂꯥꯛꯀꯦ ꯅꯪꯒꯤꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯤꯡ ꯁꯣꯅꯤ ꯍꯥꯏ ꯄꯨꯁꯄꯔꯥꯅꯤꯅ ꯑꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ 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 ꯄꯨꯁꯄꯔꯥꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯇ꯭ꯔꯦꯅꯤꯡ ꯇ꯭ꯔꯦꯅꯤꯡ ꯇꯥꯛꯄꯤꯔꯦꯅꯦ ꯅꯦꯛꯁꯇ ꯃꯥꯅ ꯑꯣꯏꯅ ꯑꯩꯒꯤ ꯆꯦꯟꯅꯦꯜ ꯄꯥꯏꯔꯅꯤ ꯐꯖꯅ ꯇꯥꯛꯄꯤꯕ ꯐꯖꯅ ꯇꯥꯛꯄꯤ ꯃꯥꯒꯤꯁꯨ ꯑꯃꯨꯛꯇꯪ ꯃꯇꯣꯝꯇꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯎꯗꯅ ꯑꯉꯥꯡꯅꯤ ꯃꯥꯅ ꯄꯥꯝꯖꯕ ꯑꯃ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯇꯧꯕ ꯌꯥꯗꯦꯅꯦ ꯍꯦꯜꯂꯣ ꯄꯨꯁꯄꯔꯥꯅꯤꯖꯤ ꯑꯗꯩ ꯄꯨꯁꯄꯔꯥꯅꯤ ꯑꯦꯗꯚꯥꯏꯁ ꯕ꯭ꯔꯦꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣ ꯍꯣꯏ 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 ꯑꯦꯗꯚꯔꯇꯥꯏꯁ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯑꯣ ꯑꯦꯗꯚꯔꯇꯥꯏꯁ ꯕ꯭ꯔꯦꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯏ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯛꯏ ꯍꯥ अदगी अर्जे ब्रेकफास्ट हो गया क्या हो गया है राजकुमार सुनीना अर्जे ब्रेकफास्ट हो गया अदगी अर्जे बोरी चाद्रो है ꯉꯔꯥꯡꯒꯤꯗ ꯕꯣꯔꯤꯒ ꯁꯦꯕꯣꯠꯀ ꯊꯣꯡꯉꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯏꯄꯥꯒꯤꯗꯣ ꯏꯄꯥꯅꯅꯦ ꯏꯁꯤꯡ ꯊꯛꯄꯗ꯭ꯔꯥ ꯀꯩꯅꯣ ꯍꯥꯕꯗ ꯑꯩꯅ ꯃꯣꯕꯥꯏꯜꯒꯤ ꯋꯥꯡꯗꯒꯤ ꯑꯍꯦ ꯍꯥꯏꯅ ꯈꯧꯗꯦꯝꯃꯤꯕ ꯑꯩꯗꯤ ꯃꯤꯅ ꯍꯥꯕꯁꯦ ꯌꯥꯝ ꯈꯧꯗꯦꯝꯒꯜꯂꯦꯕ ꯅꯪꯕ꯭ꯔꯥ ꯑꯗꯩ ꯏꯄꯥꯅꯅꯦ ꯍꯥꯕꯗꯨꯗ ꯑꯩꯅ ꯑꯍꯦ ꯍꯥꯏꯅ ꯈꯧꯗꯦꯝ
ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗꯒ ꯉꯥꯡꯉꯤ ꯈꯨꯉꯥꯡꯗꯣ ꯏꯕꯣ ꯅꯣꯛꯅꯤꯡꯖꯥꯠꯅꯤꯗ ꯑꯗꯩꯗꯤ ꯄꯨꯁꯄꯔꯥꯅꯤ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦꯕꯣ ꯍꯥꯏ ꯑꯗꯩ ꯄꯨꯁꯄꯔꯥꯅꯤꯅ ꯁꯣꯅꯤ ꯍꯥꯏ ꯑꯗꯩꯗꯤ ꯁꯣꯅꯤꯅ ꯍꯥ ꯍꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ सोनी जी नहीं हुआ ओए माँ वायदा 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 हे भगवान हे भगवान हे कृष्णा 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 ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯍꯤꯔꯣꯅ ꯍꯥꯏꯕ ꯍꯥꯏ ꯆꯨꯝꯃꯝꯒꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯔꯝꯒ ꯄꯨꯁꯄꯔꯥꯅꯤꯁꯦ ꯌꯥꯝꯅꯗꯤ ꯄꯥꯝꯗꯦꯗ ꯍꯥꯏ ꯋꯥꯔꯤꯗꯣ ꯑꯗꯩꯗꯤ ꯃꯤ 4 ꯂꯩ ꯍꯥꯏ ꯃꯤ 4 ꯊꯦꯡꯛ ꯌꯨ ꯂꯩꯕꯤꯕꯒꯤ ꯑꯗꯩꯗꯤ RJ ꯑꯣ ꯍꯥꯏ ꯌꯥꯝ ꯂꯥꯛꯏꯍꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯅ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯅ